ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡꯅꯦꯕ ꯍꯥꯟꯅꯒꯤ ꯍꯧꯖꯤꯛꯁꯤꯅ ꯐꯥꯏꯒꯟ ꯌꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯣ ꯅꯪ ꯁꯤꯗꯩꯗ ꯂꯩꯅꯦꯕ ꯌꯨꯝꯁꯤꯗꯀꯣ ꯑꯌꯥꯝꯕꯅ ꯀꯨꯀꯤꯗ ꯇꯥꯏꯅꯅꯤꯡꯉꯤ ꯈꯪꯗꯦ ꯀꯨꯀꯤꯅ ꯈꯔ ꯍꯥꯏꯔ ꯏꯁꯤꯡꯅ ꯈꯔ ꯍꯥꯏꯔ ꯁꯤꯕ ꯇꯧꯕ ꯀꯩꯅꯣ ꯁꯤꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯒꯤꯕꯨ ꯑꯣꯏꯔꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯗ ꯅꯠꯇꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕꯒꯤ ꯃꯃꯤꯗꯨꯃ ꯑꯝꯇ ꯎꯗ꯭ꯔꯤ ꯍꯥꯏ ꯌꯨꯝꯒꯤ ꯂꯣꯏꯔꯤꯕ ꯁꯥ ꯁꯟꯁꯤꯡꯁꯤꯁꯨ ꯈꯧꯒꯪꯅꯔ ꯂꯩꯔꯦ ꯑꯗꯨꯒ ꯆꯨꯔꯛꯏꯕ ꯏꯟꯊꯔꯛꯏꯕ ꯏꯁꯤꯡꯁꯤꯗꯤ ꯀꯥꯅꯤ ꯈꯨꯟꯗꯩꯅꯦꯕ ꯀꯥꯅꯤ ꯈꯨꯟ ꯍꯥꯏꯁꯦ ꯀꯥꯏꯅꯣ ꯁꯥꯃꯨꯁꯣꯡ ꯑꯗꯒꯤ ꯂꯣꯛꯆꯥꯎ ꯑꯗꯒꯤ ꯁꯣꯝꯗ ꯇꯤꯁꯣꯝꯌꯥꯡ ꯀꯥꯏꯅ ꯂꯩꯗꯅ ꯑꯁꯣꯝꯗꯤ ꯀꯥꯅꯤ ꯈꯨꯜ ꯂꯩ ꯂꯣꯏꯅ ꯃꯔꯨꯚꯨꯃꯤ ꯑꯣꯜꯂꯦ ꯏꯕꯨꯡꯉꯣ ꯅꯦꯆꯔꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥ ꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯒꯤ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯤ ꯃꯣꯏꯅ ꯇꯦꯝꯃꯛꯄ ꯈꯣꯠꯂꯛꯄ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯅꯠꯇꯅ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯍꯤꯛ ꯑꯗꯨ ꯃꯣꯏꯗ ꯇꯥꯗꯣꯔꯦ ꯀꯥꯅꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯆꯩꯊꯦꯡ ꯐꯪꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯃꯣꯏꯗ ꯉꯥꯛꯇ ꯕ꯭ꯂꯦꯝ ꯇꯧꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯠꯇꯕ ꯍꯧꯔꯛꯐꯝ ꯔꯨꯠ ꯀꯣꯁꯇꯣ ꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ BSFꯀꯤ ꯁ꯭ꯋꯥꯏꯗ ꯇꯥꯕ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯃꯅ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯄꯤꯔꯝꯕ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯗ꯭ꯔꯤꯗꯨꯗ ꯄꯤꯔꯝꯃꯤꯔꯣ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯥꯟꯇꯤ ꯈꯣꯡꯕꯥꯟ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯦ 2023ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯑꯦꯔꯤꯌꯥ ꯃꯐꯝ ꯑꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯒꯤ ꯅꯥꯀꯟꯁꯤꯡ ꯆꯤꯡ ꯁꯥꯡ ꯂꯩꯔꯤꯕ ꯄꯔꯦꯡꯁꯤꯅ ꯀꯨꯀꯤꯔꯣꯝꯒꯤ ꯁꯥꯏꯠ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯗꯣꯃꯤꯅꯦꯟ ꯇꯧꯔꯒ ꯂꯩꯕ ꯑꯦꯔꯤꯌꯥꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯉꯁꯤꯁꯦ ꯌꯥꯝ ꯏꯈꯪ ꯈꯪꯍꯧꯗꯕ ꯃꯑꯣꯡꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯦ ꯑꯀꯣꯏꯕꯁꯤꯗꯩꯗ ꯊꯨꯝꯖꯤꯜꯂꯛꯈꯤꯕ ꯅꯣꯡ ꯈꯔ ꯇꯥꯔꯝꯃꯦ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯅꯣꯡ ꯇꯥꯔꯤꯕꯗꯨꯅ ꯁꯤꯒꯤ ꯆꯥꯡꯁꯦ ꯌꯧꯅ ꯊꯨꯝꯒꯗꯕ ꯅꯠꯇꯦ ꯌꯨꯝ ꯊꯨꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯔꯛꯄ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯆꯦꯟꯖ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯈꯪꯍꯧꯗꯅ ꯂꯥꯛꯏꯕ ꯏꯆꯥꯎꯁꯦ ꯑꯗꯨꯒꯤ ꯃꯔꯝꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯀꯣꯛꯊꯣꯛꯇꯅ ꯀꯥꯅꯤ ꯀꯔꯤ ꯌꯥꯝ ꯊꯥꯔꯤꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯨꯞꯁꯟꯒꯗꯕ ꯏꯁꯤꯡ ꯎꯃꯪ ꯋꯥꯃꯪꯁꯤ ꯆꯨꯞꯁꯟꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕ ꯃꯥꯌꯣꯛꯅꯩꯕ ꯍꯥꯏꯕꯗꯨ ꯀꯥꯏꯅꯤ ꯊꯥꯔꯤꯁꯦ ꯀꯔꯣꯟꯗ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤꯒꯤ ꯀꯨꯀꯤ ꯈꯨꯟ ꯑꯩꯈꯣꯏꯒꯤ ꯇꯤꯁꯣꯝꯌꯥꯡ ꯂꯣꯛꯆꯥꯎ ꯑꯗꯒꯤ ꯁꯥꯃꯨꯁꯣꯡ ꯁꯣꯝꯒꯤ ꯊꯅꯥꯕꯣꯛꯄꯤ ꯃꯅꯨꯡ ꯆꯪꯕ ꯁꯅꯥꯊꯥꯕꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯀꯥꯅꯤ ꯊꯥꯗꯅ ꯂꯦꯝꯐꯨ ꯑꯣꯟꯗꯅ ꯃꯔꯨꯚꯨꯃꯤ ꯑꯣꯜꯂꯄꯣꯠꯅꯤꯗ ꯏꯕꯨꯡꯉꯣ ꯃꯔꯨ ꯑꯣꯏꯅ ꯏꯃꯥꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯛꯏꯁꯦ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯏꯁꯦ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯊꯣꯛꯍꯟꯕ ꯎ ꯋꯥ ꯌꯥꯟꯊꯠꯂꯒ ꯄꯣꯄꯤ ꯊꯥꯕ ꯃꯈꯣꯏ ꯈꯛꯇꯒꯤ ꯈꯟꯕ ꯖꯦꯅꯦꯔꯦꯁꯟ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯈꯟꯗꯕꯗꯒꯤ ꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯌꯧꯕꯅꯦ ꯍꯥꯏꯕꯅ ꯁꯤꯃꯥꯏꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯀꯣ ꯑꯗꯨꯗꯤ ꯊꯣꯛꯇ꯭ꯔꯤ ꯃꯍꯧꯁꯥ ꯊꯣꯛꯄ ꯏꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯅꯣꯡ ꯆꯨꯔꯒ ꯊꯣꯛꯐꯝ ꯊꯣꯛꯄ ꯏꯆꯥꯎꯗ ꯊꯣꯛꯄꯅꯦꯕ ꯁꯤꯅ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯏꯆꯥꯎꯅꯦꯕ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯌꯨꯝꯁꯤꯡꯁꯦ ꯊꯨꯝꯃꯤꯕ ꯃꯌꯥꯝꯁꯦ ꯈꯪꯍꯧꯔꯝꯃꯒꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯝꯒꯅꯦꯕ ꯌꯨꯝꯈꯩꯗꯨꯗꯤ ꯊꯨꯝꯃꯝꯅ ꯀꯥꯏꯗ ꯃꯣꯏꯗꯤ ꯑꯅꯛ ꯑꯅꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯔ ꯊꯨꯝꯍꯧꯗꯕ ꯂꯩꯔꯥꯏ ꯈꯔ ꯋꯥꯡꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯍꯧꯖꯤꯛ ꯆꯥꯅꯅꯕ ꯑꯉꯥꯡꯈꯩ ꯄꯨꯜꯂꯤ ꯑꯗ ꯑꯀꯣꯏꯕꯒꯤ ꯊꯨꯝꯃꯦ ꯍꯥꯏꯔꯤꯕ ꯖꯒꯥ ꯃꯐꯝꯁꯤꯡꯗꯣ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯆꯪꯁꯤꯔꯥ ꯅꯪꯒꯤ ꯅꯝꯗ ꯌꯥꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯊꯥꯕꯨꯡꯀꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯟ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯅꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯑꯃꯗꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯅ ꯂꯦꯞꯆꯔꯤꯁꯦ ꯂꯝꯕꯤꯅꯤ ꯂꯝꯕꯤꯁꯦ ꯉꯁꯥꯏ ꯐꯥꯎꯕꯗꯗꯤ ꯈꯨ ꯐꯥꯏꯒꯟ ꯌꯧꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯗꯤ ꯑꯃꯨꯛ ꯁꯥꯐꯔꯦ ꯑꯗ ꯎꯔꯤꯕꯁꯦ ꯂꯧꯐꯝ ꯈꯔ ꯑꯃꯕꯨꯗꯤ ꯋꯥꯡꯅ ꯍꯧꯍꯧꯕ ꯈꯔ ꯋꯥꯡꯍꯧꯕ ꯂꯧꯐꯝ ꯈꯔ ꯑꯃꯕꯨꯗꯤ ꯑꯃꯨꯛ ꯈꯔ ꯐꯔꯦ ꯈꯔ ꯅꯦꯝꯂꯞ ꯇꯧꯕ ꯁꯥꯠꯀꯦ ꯇꯧꯔꯛꯂꯕ ꯃꯌꯥꯝꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯣꯟ ꯌꯧꯅ ꯍꯥꯏꯇꯥꯔꯦ ꯊꯨꯝꯕꯅꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯒ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2.5 ꯔꯣꯝꯁꯤꯗꯩꯗ ꯃꯁꯤꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯨꯔꯒ ꯍꯟꯗꯛꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯤꯇꯪ ꯏꯟꯅ ꯀꯥꯎꯅꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯤꯇꯪ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯍꯟꯖꯟꯅꯔꯒ ꯂꯩꯔꯛꯄ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯈꯤꯇꯪ ꯁꯥꯐꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯈꯜꯂꯤꯉꯩ ꯆꯩꯔꯛꯁꯤꯗꯩꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯇꯅ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯆꯩꯊꯦꯡ ꯅꯪꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯒ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯁꯥꯏꯁꯤꯅ ꯈꯨꯔꯨ ꯌꯧꯔꯦ ꯂꯝꯕꯤꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯆꯥꯎꯔꯛꯄꯒꯤ ꯃꯑꯣꯡ ꯋꯥꯔꯤ ꯍꯥꯏꯗꯤ ꯉꯁꯤ ꯊꯨꯝꯃꯩꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯈꯤꯕꯗꯤ ꯅꯠꯇꯕ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡ ꯁꯤ ꯑꯁꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣꯗꯒꯤꯅꯦ ꯗꯥꯏꯔꯦꯛ ꯏꯝꯄꯦꯛꯅꯦ ꯁꯤ ꯂꯥꯏꯛ 30 ꯃꯤꯅꯤꯠ ꯃꯤꯅꯤꯠ ꯃꯅꯨꯡꯗ ꯖꯔ ꯆꯥꯎꯈꯠꯂꯛꯄꯤꯗꯣ ꯑꯗꯨ ꯈꯪꯇꯥ ꯇꯥꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯩꯒꯤ ꯉꯥꯅꯨꯗꯨ ꯀꯥꯞꯄꯨꯔꯣ ꯉꯥꯅꯨ ꯐꯥꯝ ꯉꯥꯅꯨ ꯂꯣꯏꯕ ꯑꯣꯏꯗꯣꯏꯔꯥ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯇꯝꯄꯥꯛꯀꯤ
ꯂꯝꯁꯤꯡꯁꯤꯗꯩꯗ ꯁꯨꯃꯥꯡ ꯑꯣꯏꯔꯝꯕ ꯃꯐꯝꯁꯦ ꯑꯁꯤꯗꯩꯗ ꯆꯪꯉꯒ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯅꯣꯗꯣ ꯌꯦꯡꯉꯁꯤ ꯐꯖꯅ ꯊꯨꯝꯃꯦ ꯑꯣ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯃꯥꯡꯗ ꯏꯔꯥꯡ ꯀꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯆꯩꯊꯦꯡ ꯅꯪꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯁꯥꯐꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯊꯨꯝꯃꯛꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯃꯥ ꯄꯨꯂꯞꯅ ꯌꯣꯛꯄꯗꯤ ꯆꯅꯤꯒꯤ ꯃꯌꯥꯗ ꯌꯣꯛꯄꯅꯤ ꯃꯊꯪꯁꯦ ꯍꯤꯡꯍꯧꯕꯁꯦ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯃꯀꯣꯟꯁꯤ ꯀꯥꯏꯔꯒ ꯆꯠꯈꯤꯕꯅꯤꯅꯀꯣ ꯑꯁꯤꯕꯗꯤ ꯆꯥꯝꯃ ꯃꯌꯥꯗ ꯐꯪꯉꯦꯕ ꯍꯧꯖꯤꯛꯁꯦ ꯆꯪꯒꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤ ꯍꯟꯗꯛ ꯈꯨꯜ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯂꯕ ꯑꯊꯧꯕ ꯆꯣꯡꯊꯥꯝ ꯆꯤꯉꯨ ꯑꯦꯂꯥꯏꯁ ꯏꯕꯨꯡꯉꯣ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯌꯨꯝꯁꯨ ꯊꯨꯝꯃꯤꯅꯤ ꯑꯗꯣ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯤꯉꯩ ꯑꯗꯒꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯤꯉꯩ ꯈꯤꯇꯪ ꯁꯥꯐꯔꯛꯑꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯃꯤꯡꯅꯦ ꯃꯁꯤ ꯆꯣꯡꯊꯥꯝ ꯏꯕꯨꯡꯉꯣ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕ ꯏꯕꯨꯡꯉꯣꯒꯤ ꯃꯁꯤꯅꯤ ꯉꯁꯥꯏ ꯆꯥꯎꯔꯤꯉꯩ ꯃꯅꯨꯡꯗꯣ ꯀꯥꯏ ꯌꯧꯔꯝꯃꯦ ꯑꯩꯈꯣꯏꯗꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯡꯗꯤ ꯇꯥꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯈꯣꯡꯅꯨꯡꯗ ꯆꯨꯕꯖꯥꯠꯅꯦ ꯍꯧꯖꯤꯛ ꯔꯤꯂꯤꯐꯀꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯁꯦꯝꯗ꯭ꯔꯤꯕꯔꯥ ꯑꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯁꯦ ꯑꯌꯨꯛꯀꯤꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨꯗꯤ ꯅꯪꯍꯧꯗ꯭ꯔꯦꯕ ꯈꯪꯍꯧꯗꯦꯕ ꯑꯣ ꯄꯣꯠ ꯆꯩꯁꯨ ꯍꯣꯟꯗꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯀꯩꯗꯧꯋꯦꯕ ꯅꯪ ꯁꯤꯗꯩꯗ ꯂꯩꯅꯦꯕ ꯌꯨꯝꯁꯤꯗꯀꯣ ꯁ꯭ꯀꯨꯜꯗꯤ ꯊꯨꯝꯃꯝꯅꯤꯅ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯌꯦꯡ ꯈꯤꯇꯪꯗꯤ ꯇꯥꯊꯔꯦ ꯅꯨꯃꯤꯠ ꯌꯨꯡꯉꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯕꯨ ꯇꯥꯊꯔꯦ ꯍꯥꯏꯁꯦ ꯙꯥꯔꯤꯁꯦ ꯋꯥꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯐꯝꯁꯦ ꯈꯤꯇꯪ ꯁꯨꯃꯥꯡꯗꯩꯗꯤ ꯑꯃꯨꯛ ꯋꯥꯡꯕꯅꯤ나 ꯁꯤꯁꯦ ꯊꯨꯝꯃꯝ ꯑꯃꯅ ꯂꯩꯕ ꯆꯥꯕ ꯇꯨꯝꯕ ꯆꯥꯕꯗꯨ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯣꯏꯗꯧꯔꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯨꯃꯥꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯨ ꯃꯌꯥꯗ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯍꯟꯊꯔꯛ ꯇꯥꯔꯒꯁꯨ ꯀꯔꯝ ꯀꯥꯟꯗ ꯍꯟꯊꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯃꯛꯇꯨꯁꯨ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗꯕ ꯁꯤꯟꯕ ꯂꯥꯡꯕ ꯑꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯣꯏꯕꯅꯤꯅ ꯗꯤ.ꯁꯤꯗꯒꯤ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯒꯤꯕꯨ ꯑꯣꯏꯔꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯗ ꯅꯠꯇꯅ ꯌꯨꯝ ꯊꯨꯝꯖꯤꯜꯂꯒ ꯂꯩꯐꯝ ꯂꯩꯇꯗꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯄꯤꯕ ꯈꯛ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯔꯤꯂꯤꯐ ꯑꯣꯏꯒꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁꯦꯝꯕꯤ ꯁꯥꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯈꯣꯏꯁꯦ ꯂꯩꯍꯟꯅꯕ ꯁꯦꯝꯕꯗꯨꯗꯤ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯩꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯁꯦꯝꯃꯦ ꯃꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝ ꯗꯨ ꯁꯦꯝꯒꯠꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯩ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕꯒꯤ ꯃꯃꯤꯗꯨꯃ ꯑꯝꯇ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯇꯨꯔꯦꯟꯁꯤꯅ ꯃꯄꯥꯟꯗ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯊꯨꯝꯃꯤꯁꯦ ꯏꯔꯩ ꯆꯦꯜꯂꯤꯁꯦ ꯁꯨꯃꯥꯡ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯦꯡꯀꯥꯟꯗꯗꯤ ꯑꯗꯨꯝ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯌꯨꯝꯒ ꯍꯥꯏꯗꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯌꯥꯝ ꯇꯞꯅ ꯁꯥꯕꯒ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯏꯁꯤꯡꯗ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯑꯗꯨꯕꯨ ꯁꯤꯗ ꯆꯩꯊꯦꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦ ꯑꯩꯗꯣ ꯌꯨꯝ ꯂꯥꯞꯄꯅꯤꯅꯅꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂꯒ ꯑꯃꯨꯛ ꯀꯔꯣꯝꯗ ꯑꯣꯏꯗꯣꯏꯅꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯄꯨꯔꯒ ꯆꯠꯇꯣꯏꯁꯦ ꯂꯩꯔꯨꯗꯣꯏꯁꯦ ꯑꯣ ꯑꯗꯣ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯅꯦ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯥꯛꯑꯒꯅꯦ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕꯗꯩ ꯅꯣꯏ ꯔꯤꯂꯤꯐ ꯑꯣꯏꯒꯗꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯃꯐꯝ ꯆꯥꯕ ꯑꯗꯨ ꯁꯤꯟꯕ ꯈꯣꯠꯄ ꯂꯩꯔꯕ ꯀꯩꯝ ꯂꯩꯇ꯭ꯔꯤ ꯀꯩꯝ ꯂꯥꯛꯄꯁꯨ ꯂꯩꯇ꯭ꯔꯤꯕ ꯏꯁꯤꯡ ꯆꯥꯎꯁꯟꯗꯕ ꯃꯐꯝ ꯏꯃꯥꯟꯅꯕ ꯍꯣꯏ ꯂꯩꯌꯦꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦ
ꯆꯨ ꯖꯥꯠꯅꯦꯕ ꯑꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯞ ꯇꯞ ꯆꯥꯎꯈꯠꯂꯛꯑꯝꯃꯦ ꯑꯥ ꯑꯩꯈꯣꯏ ꯁꯥꯏꯗꯤ ꯆꯠ ꯂꯥꯎꯅ ꯆꯥꯎꯈꯠꯂ ꯆꯠ ꯂꯥꯎꯅ ꯍꯟꯊꯕꯤꯅꯦ ꯑꯣ ꯑꯁꯤꯁꯦ ꯕꯦꯁꯦꯞ ꯂꯩꯕꯅꯦꯕ ꯑꯁꯤꯗꯤ ꯄꯨꯂꯞ ꯊꯨꯝꯖꯤꯜꯂꯛꯄ ꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯅ ꯑꯣ ꯈꯪꯗꯦ ꯀꯨꯀꯤꯅ ꯈꯔ ꯍꯥꯏꯔ ꯏꯁꯤꯡꯅ ꯈꯔ ꯍꯥꯏꯔ ꯁꯤꯕ ꯇꯧꯕ ꯀꯩꯅꯣ ꯁꯤꯕꯁꯦ ꯇꯅꯦ ꯔꯤꯂꯤꯐ ꯍꯥꯏꯗꯤ ꯃꯐꯝ ꯆꯥꯕ ꯖꯒꯥꯗ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤ ꯂꯥꯛꯑꯒ ꯁꯤꯟꯕꯤꯕ ꯃꯇꯦꯡ ꯄꯤꯕ ꯈꯣꯠꯄ ꯂꯩꯔꯕ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ ꯂꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯤꯒꯤ ꯆꯥꯛꯈꯨꯝ ꯂꯩꯔꯝꯄꯥꯟꯗꯣ ꯑꯗꯨꯕꯨꯗꯤ ꯅꯤꯡꯒꯥꯏꯗꯅ ꯇꯧ ꯑꯁꯤꯗ ꯅꯤꯡꯒꯥꯏꯕꯒꯤ ꯂꯩꯍꯧꯔꯤ ꯑꯗꯣ ꯑꯁꯤ ꯂꯧꯁꯤꯡ ꯁꯤꯡꯁꯦ ꯑꯗꯨꯝ ꯊꯨꯝꯃꯒꯅꯦꯕ ꯉꯁꯥꯏ ꯆꯦꯜꯂꯝꯃꯤꯁꯦ ꯇꯨꯔꯦꯟꯗ ꯆꯦꯟꯗꯕꯤ ꯁꯤꯗ ꯑꯣꯏꯅ ꯆꯦꯜꯂꯛꯏꯅꯦ ꯑꯁꯤꯁꯦ ꯀꯩ ꯃꯔꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯁꯤꯁꯦ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯦ ꯀꯟꯅ ꯆꯨꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯀꯩꯀꯥꯁꯦ ꯐꯖꯅ ꯆꯥꯎꯅ ꯀꯣꯊꯣꯛꯄꯤꯗꯕ ꯃꯥꯏ ꯆꯦꯟꯐꯝꯗꯣ ꯐꯖꯅ ꯊꯝꯕꯤꯗꯕ ꯁꯤꯒꯨꯝꯕꯗ ꯈꯨꯠꯁꯦꯝꯒꯤ ꯀꯨꯀꯤꯅ ꯑꯌꯥꯝꯕꯅ ꯀꯨꯀꯤꯗ ꯇꯥꯏꯅꯅꯤꯡꯉꯤ ꯍꯥꯏꯗꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯃꯣꯏꯅ ꯆꯤꯡꯃꯥꯏ ꯇꯦꯝꯃꯛꯄ ꯃꯣꯏꯅ ꯇꯦꯝꯃꯛꯄ ꯈꯣꯠꯂꯛꯄ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯅꯠꯇꯅ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯍꯤꯛ ꯑꯗꯨ ꯃꯣꯏꯗ ꯇꯥꯗꯣꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉ ꯂꯣꯏꯁꯤꯟꯅꯤꯡꯉꯤ ꯍꯣꯏ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯎꯕꯗ ꯐꯣꯡꯗꯣꯛꯈ꯭ರೆ ꯍꯥꯏꯔꯤꯕ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯁꯤ ꯇꯦꯝꯊꯣꯛꯑꯒ ꯎ ꯋꯥ ꯌꯥꯟꯊꯠꯂꯒ ꯀꯥꯅꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯦ ꯆꯩꯊꯦꯡ ꯐꯪꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯃꯣꯏꯗ ꯉꯥꯛꯇ ꯕ꯭ꯂꯦꯝ ꯇꯧꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯠꯇꯕ ꯍꯧꯔꯛꯐꯝ ꯔꯨꯠ ꯀꯣꯁꯇꯣ ꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤꯕ ꯍꯥꯏꯗꯤ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕ ꯊꯕꯛꯁꯤ ꯊꯣꯛꯆꯜꯂꯛ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯊꯤꯒꯠꯂꯨ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯈꯔ ꯔꯨꯠ ꯀꯣꯁ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯐꯝꯁꯤꯡꯁꯦ ꯐꯣꯡꯗꯣꯛꯅꯔꯛꯄꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯇꯥꯔꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯅꯣꯡ ꯏꯇꯥ ꯇꯥꯗ ꯇꯥꯔꯒꯁꯨ ꯏꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯛꯇ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡꯒꯤ ꯐꯤꯕꯝꯗꯨꯗ ꯊꯨꯝꯖꯤꯜꯂꯦ ꯑꯗꯨꯅ ꯆꯩꯊꯦꯡ ꯐꯪꯉꯦ ꯌꯥꯔꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯣ ꯑꯝꯇ ꯃꯐꯝꯁꯦ ꯂꯥꯛꯄꯤꯔꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯌꯨꯡꯉꯕ ꯐꯥꯎꯕꯗ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯒꯤ ꯔꯤꯂꯤꯐ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝ ꯌꯦꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯝꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯃꯤꯗꯨ ꯎꯗ꯭ꯔꯤ ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯅꯪꯉꯤ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯅꯕ ꯑꯗꯩ ꯃꯈꯣꯏꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯃꯤꯟꯅꯁꯦ ꯁꯤ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯆꯪꯉ ꯂꯩꯗꯣꯏꯅꯣ ꯑꯗꯨꯝ ꯚꯦꯂꯤꯒ ꯁꯝꯅꯔꯤꯕ ꯐꯨꯠ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯤꯒ ꯁꯝꯅꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯐꯥꯎꯗ ꯌꯥꯝ ꯐꯣꯡꯅ ꯍꯥꯏꯔꯛꯏꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯆꯩꯊꯦꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯩꯊꯦꯡꯁꯤꯡꯁꯦ ꯐꯪꯕꯅꯤ ꯑꯗꯨꯅ ꯂꯥꯟꯁꯦ 2023ꯒꯤ ꯃꯦꯗꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯥꯐꯕꯁꯦ ꯍꯟꯗꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯤꯇꯪ ꯏꯟꯅ ꯀꯥꯎꯅ ꯇꯧꯔꯒ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯗ ꯆꯪꯕ ꯌꯥꯗꯗꯅ ꯂꯩꯕ ꯌꯥꯗꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯍꯟꯖꯤꯟꯅꯔꯛꯑꯒ ꯑꯃꯨꯛ ꯂꯩꯕꯅꯤ ꯂꯩꯕ ꯍꯧꯔꯛꯑꯀꯥꯟꯁꯤꯗ ꯑꯃꯨꯛ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯤꯗꯤ ꯁꯔꯕꯅꯥꯁ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯣ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡꯗꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗꯨ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯧ ꯂꯩꯅ ꯍꯤꯔꯝꯁꯤꯡ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯅꯥ ꯁꯥꯕꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ